HOUJIK LAMDAM masta THOKLIBA IRANG ASIGA MARI LEINANA Sugnu ASIGA MLA Kangujam Ranjit Yaona Shemkhiba Peace Committee Mathou Touhanbiyu Relief Camp LEIRIBA SING MASHA MAYUMDA HANJILHANBA YANABA THOURANG PAIKHATPIYU HAINA WANGOO Higher Secondary School AMASUNG WANGOO SAMUSANG Upper Primary School da HANGLIBA Relief Camp CHANGJAPHAM LOUDUNA LEIRIBA SINGNA MARI LEINABA SINGI PUKNING CHINGSHILLAKLI Hiram ASIGA MARI LEINANA Relief Camp ta LEIRI PTH Tamphana Hai IRANG ASIGA MARI LEINANA Shemkhiba Peace Committee na Tawpham Thokpa Thabak Sing Mapung Phana Tawraktabana IRANG ASIDA LANJENNARIBA Sing Khamthengna Awaba Mayoknare Jingtam Khaidana Chap Manaba Mongda Peace Committee asi Mathou Touhanbiyu Amadi LANJENNARIBA Sing Masa Masagi Mayumda Hanjinba Yanaba Thourang Paikhatpiyu IRANG ASIDA Aikhoi Maselgi Marakta Saunaduna Natraga Amana Amabu Hunaduna Leibagi Matam Natre Khul Ngakpagi Thaudang Lauriba Arambai Tengolgi Thaumi Singnasu Khul Ngakpa Thadolaga Yumda Hankhibagi Khongthang asi Handokpiyu Manipur Police Commando ki personnel singnasu Khutlai Thadokpiganu Amato Oina Punsilaga Manipur gi Apunba Saktam asi Ngakpagi Thaudang Lauminasi Hainasu Makna Makatake Ado aikoina kitang handaki ganoi matang da mayam da aikoina kitang phongdok chanin badi akoi gi honorable MLA Ranjit Yaona peace am semjagi peace committee am semgi basida amatta mathau tawbirakte adon jaragati hauji mathau adugi mathau su pangthohanbiyu singdam amatta haidana apunbagi oina mathau jathanbiyu akoi di koina sangna leirabni da yawai yum isagi mafam da hanjinjaningi Siangtangdi mayamna janana da simbiwa na ina idan mafam da sinjare